Advanced Integrated Entrepreneurship Development Program gi makhada Food Processing Project haiba hiramda numit humni chupna chathagadaba workshop ama The National Small Industries Corporation Limited amadi Wild Forest Institute of Skill Development Chingmairong anina khushamna nangarang WFIST gi office ta haudokre Chatliba sahi asihi oina Kaksing District Police ki oina mathau masak khangna amadi ningthizana tauba personal singda ngarang Kaksing gi SP Victoria Yangkham Additional SP Elo Joyraj Yumnam amadi Additional SP Operation Maniharna achamba khudol potsing piduna pukning thogatkre Haukiba December ki tang kutaruk numita Manipur ki art and culture ki lamda khutmaba kalakar ama oirambata natana Manipur ki saknai raba lai saba yekpa amadi aiba aribam chitrisur sarmana taibang changjal loirudana mapugi khoya khada changjakhibada khongman jon 3 da leiba Sarma Arts and Craft House ki maikaidagi awaba fongdorakli Haukiba ing lisingani tarani pangi May kuntrada matam aduda Narcotics and Border Affairs nap Manipurgi DSP oina thaupurambi thaunauzam brindana drug kamari lainana hakiba lilong turel ahan bidalaiba masagi chahi humpumari rom suraba MD Masle Allies Masledin Allies Haji Basirudinna TS Brindagi mathakta Manipur Human Rights Commission gi khuthangda case ama file tawduna magi mangkiba ikai khumnaba hingbagi hak khongaw nabagi matik chaba compensation pigadabani haina wakatkrai Manipur Food Industries Corporation Limited ki Vice Chairman K. Sarat Kumar Singh na Zaribamda Manipur State ki Rajya Sabha ki MP oiriba Lesem Basana Jawbana Zaribamda lakadoriba asigi Sem Sariba Barrack Circle ki mafamduda Chatuna Yangsunkre amadi Lanai Senpham Putoktuna Sorok Atingbi Kunauda Sariba Chadzal gi Sanglansu Yangsunkre